Chingakham Malemnganba Asiba Hakchang Emung Manunggi Meeoi Singna Aroiba Mathou Mangam PANGTHOKNABAGIDAMAK LOUKHRE Hakching District ki Manung Chana Laiba Tezpur Awang Laikai degi Malemnganba Hakchang ngasi nungthil pung ani makhairom taba matamda JCM amadi State Government amadi Local Area gi MLA Hakching Police Station gi SP masamak yauduna yanaba purakpadagi Asiba Hakchang Aroiba Mathou Mangam PANGTHOKNABA Emung Manunggi Meeoi Singna laukhibani haidi mahaki Emung Manunggi Meeoi Singna fongdorakpada Malemnganba gi mihatta chenariba Meeoi Sing faraba matung da logi oiba hakpa cherak piba amadi sidiba imungda manipur lengakna piba yaba mateng sing piba haina yanaba puraki haidi panbayai Malemnganba mihata chenaba Meeoi ama manipur police na fagatpa ngamkhrabani Sarkar amadi local MLA kanna hona dana asiba jibu phangi habu ki simi hat pasibu phangi habu ki damakta aset pathaja pathamna amadi police department gi nakai dagi mi hat paji phangmagi damakta chingnaba mi phangmagi damakta khogi ahak pacherak pi gi habu damakta thaja pathamna gi damakta nasi laito mi jalak thabani